Kuki Shing na sizinariba genocide haiba wahai asi yumfam yaudaba mawong maril tadaba wafamni Manipur da lairiba Yelhou Phurup Khudingmakna Kuki Shing gi Machin Thiba Ashi Khang-Minnaba Mathou Tai haina Indigenous People Forum Manipur gi President Ashang Kasar na phongdokhre Delhi Maitai Coordinating Committee na sinduna Delhi da leiba Press Club of India da ngasi pangthokpa No Division of Manipur on Ethnic Line haiba thoramda Ashang Kasar na phongdokhibada Manipur manungda hatna sunariba thodok asi sem saraba genocide ni haiba yaroi Thodok asi more torbung amadi Turuchanpur da leiba maitai sing hat patupa tauba mayum makai mai thadokhiba amadi thugai tekhaiba adugi handuna thoglakpa thawongni mamang chahigi me ahumda thokhiba irang adu lengakna kanagumba kanglup natraga furup amada sponsor tawbanate lengakna illegal migrant amadi narol da changsilakliba mitop singi mayokta drive chathakibani Laingakna chathakiba drive adu tauramdrabadi lamdam asida mitopna lamdam asige Yelhou migi masingdagi helamba yai war against drug amadi popi pambi paktaknana thabagi mayokta laingakna chathakiba khongthang aduna Kuki Shing na kaihokibani state government asige top priority asi illegal migrants sing changsilakpa thingbaga loinana lamdam asige Yelhou Phurup Shing kanbani Naga Kuki irangda moreda khundaramba Naga akaya tanthoki Hauzi Kuki Shing na chatharakli basi lamdam asige lalot itiki epicenter oriba mafam sing lokshin bani haina phongdoki